ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯂꯥꯈ 38 ꯂꯣꯡꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯋꯥꯍꯣꯡ ꯃꯇꯨ ꯀꯦꯖꯤ 192ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯥꯎꯖꯥꯀꯣ ꯒꯨꯏꯇꯦꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯝꯈꯤꯕ ꯋꯥꯐꯝꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ RPIꯒꯤ ꯏꯃ 104ꯅ FIR ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯔꯥꯖꯤꯕ ꯔꯟꯖꯟ ꯁꯤꯡꯅ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀ꯭ꯋꯥꯂꯥ ꯇꯥꯎꯟꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯦꯀ꯭ꯋꯥ ꯄꯥꯔꯛ ꯑꯃ ꯁꯥꯟꯅꯕꯒꯤꯗꯃꯛ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ ꯍꯥꯏꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯣꯐꯤꯌꯥ ꯍꯤꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯆꯠꯄ ꯃꯩꯇꯩꯁꯤꯡ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSO ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯝꯈꯤꯕ ꯋꯥꯐꯝꯕꯨ RPI ꯏꯃ 109ꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯏꯃ 109ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯂꯛꯂꯤ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯂꯥꯟꯈꯠꯂꯨꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯥꯎꯕ ꯆꯠꯄ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯄꯥꯎꯖꯥꯈꯨ ꯒꯨꯏꯇꯦꯅ ꯄꯤꯒꯗꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯂꯩꯇ꯭ꯔꯕꯒꯨꯝꯕ ꯈꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯂꯦꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯂꯥꯈ 38 ꯂꯣꯡꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯋꯥꯍꯣꯡ ꯃꯇꯨ ꯀꯦꯖꯤ 190ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ MD ꯁꯔꯤꯐꯨꯗꯤꯟ ꯆꯍꯤ 13 ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5 ꯃꯨꯁꯂꯤꯝ ꯅꯒꯔ ꯂꯥꯏꯕꯨꯛ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯤꯑꯣꯏ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯋꯥꯍꯣꯡ ꯃꯇꯨ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ Operation Sindurgi matungda Pakistan saugatpa terrorist-singge mayokta Indiana hauzik lawriba firep asigi matangda tongan balaibak singda khangan nabagidamak lengakna rajniti dol singi mihut kangbu taret thagadori hairi pawgi likhul amagi matung inna makoina tha asigi loirakpada UN Security Council gi lebak sing yauna masigi maru oiba mapal lebak singda chatkani Mihut kangbu sing asida tongan ba rajniti dol singe MP sing rajniti gi saknairaba miyoi sing amasong saknairaba diplomat kya yaugani hairi dol punamaki oiba mihur kangbu asina makhal khudingmakki terrorism thenganaba India ki jati gi oiba warep adu putoktuna laibak sing adu da khangangani mihur kangbu asina malemda Indiana terrorism bu kaidungaida lemna thare haiba paujen sandokani hairi Security Force na ching amasung tampaki mafam singda area domination amadi thiba humbagi thabak laptona chathari Manipur Police na thadorakpa warol amage matung inna Bisnupur District ke Kombi Police Station ge manung jana laiba Kombi Setupur Singkhongda thiba humbagi thabak chathabada khulai kya fakatpa ngamkhre phagalaba khulai sing adude ahangba magazine ka loinana SMG carbine ani ahangba magazine ka loinana samdoklaba CMG ama BBL gun ama ahangba magazine amaga loinana 9mm pistol ama 9mm gi marukon kg ama muglumba PEK explosive manga just smoke cell stop nose ama stansen ama just smoke cell ama BP helmet manga BP jacket ama amade BP plate marini hairi
State ki Tourism Department na sinduna Ukhrul District ta Manga Suba Shiroi Lily Festival pangthoknaba sem saba loisilakle hairi. Festival ase tha asigi kunmari fawba pangthokani. Festival ase Ukhrul ge tongan ba mafam sengda pangthokani haina pawgi likhul amana hairi. Festival asigi manung chana tha asigi kunmathoi amasong kunni thoida Siloi Lily gi Literature Festival pangthokani hairi. Union Fishery Animal Husbandry and Dairying Minister Rajiv Ranjan Singh na ngasi Tripura gi Koila Town da Integrated Aqua Park am semnabagi dabak jatra hungani hairi pawgi likul amagi matung inna Agratala da nga gi mela amasu hodokani hairi Pradhan Mantri Matsya Sampada Yosna gi makhada lupa crore nifu nithoiga lakh nifu changna Aqua Park ase sengwat kadamani masida nga masa lawba amasung cold storage da nga machinjak thamba nga machinjak sem sabagi training amasu yonbagi thabak chathagani hairi Thauram Maduda Union Fisheries and Animal Husbandry State Minister Jos Kuran Suyaurgani Rajiv Ranjan Singh na ngarang su Agartala ge Bamutiada 40 TLPD milk plant dairy unit ani miyam da khosin na ki hairi Thauram Maduda wangang bada minister na hai malem gi oina India na sangwam puthok pada khwaidagi mangjin thaba lebak ama ohenna Prime Minister Narendra Modi gi Banglan mangphang na han bada unit asin sauna mateng oiragani Tripura si Animal Husbandry and Fishery gi sector singda pothok marangkai na puthok pa state ama oire Tripura bu sangwam amadi nga gi pothok sing puthok pada mipan tang da state ama ohenna ba hona bada union lengak na pangbaya ba mateng pangani haina su makata ki All Manipur United Clubs Organization Amukogi Tausil Makada Punna Minariba Imphal East District United Clubs Organization IEDUC Koge Unit Ama Oriba Social United Club Organization Sukoge Manung Channel Ladiba Youth Development Club YDC Top Awang Lekai Kuno Tinsit Road Kakusam Naraga No Magi Oibal Lem Namit Lying Bagi Cam Ama Amukoge BP Koizam Helen Assistant Organization Secretary Yung Kaibam Inoksa Luwang Executive Member Maibam Tabil Loinana YDC President A Boy, General Secretary T.A. Serges Amadi, Yaima Eye Hospital Kagam Palika Kusam Naraga, Puna Miyoi Chaniga Yankai Romda, Lemna Hidak Amadi, Masagi Chanaba Anok Piduna, Miyoi Bakunaida Mitkatungan Tungan Balena Kadaging of Toknaba, Amadi, Kamutakta Mit Tanglakadaba Kadagi, Jackson Tarang Lokot Nabagi Pandamda, Kem Ase, Pangtok Pani, Bakata Nasu Yaima Eye Hospital Kucham Naraga, Pangtok Naba Pandam Tamley. Amukona sangchina mamangai satarakpa adungolo soro hoina ngasisu Ipandiski Cathedral Assembly Constituency manukina leba dusra school ki campus asida koi Youth Development Club top awang lekai kuno menana koi Yaima Eye Hospital Kagempali Pankha hojob lekai ka kusam daga Masih siswa apa yang nilai baik yang semua kami sudah satra kini, lona na apa yang Nepal di daerah tengah-tengah anda apa yang mit ke lain sendiri kami lewat tugang singgah, siapa yang ngambil ini kita tangsa apa, satu sesungguhnya kita komunikasi sendiri, untuk saat ada bising ada apa yang real area sini sangat amuk masuk, apa juga kelas sini, kusam daraga, masih di semua kami pangsa kini lona na. Hoki Pawada, apa yang tangsa pada reporter, misalnya yakin bisa ada Pawada apa yang masih lain bagi apa sesuatu yang makatana masih step yang topik anu yang topik orang masih kerja orang itu berjalan lagi apa yang supplier nak kita udang tiba communication dah lagi masih kona masih anu panggung tu pakai kona sih itu para apa amu kona makatana Ado panggung tu mesti makatan ni. Ruksa kali, mana somdo lagi ni kelas. Amati mereka pagi sehingga orang semua amu ko sabut apa, amati pasien segi. Paugi Marathana attend the break amalong winner say. Admission open. Millennium Institute of Sciences. Kwakatal Mayai Koibi Imphal-gi Chatliba Sahi 2025 Amadi 2026 ki Class 11 Science ta Mingchan Maningma Mahiroi Singhi Nungairaba Paujalama Puzarakli CGPA 9 gi mathak 9.16 ki makhada akaknaba sheet masingda admission fee, monthly tuition fee, practical fee, notebook grant, prescribed textbook amadi tha khudingi lupa lising amagi scholarship free piri. CGPA 9.16 ki mathak 9.5 ki makhada akaknaba sheet masingda mathak ta pikriba khudong
khudongchaba singa mathakta uniform set ama free oibata natana tha khudingi lupa lising ahumgi scholarship piri CGPA 9.5 ki mathak 9.8 ki makhada akaknaba shit masingda mathakta piri khudongchaba singa mathakta tha khudingi lupa lising mangagi scholarship se piri CGPA 9.8 ki mathak CGPA 10 gi makhada akaknaba shit masingda mathakta piri khudongchaba singa mathakta tha khudingi lupa lising taragi scholarship se piri CGPA 10 da lakpa mahiroi singda mathakta piri khudongchaba singa mathakta hostel fee max tuition fee na chingba free oibata natana tha khudingi lupa lising taragani thoigi scholarship pi khudongchaba se piri akaknaba seat masingni ngasimak lengsingbiru break ki matung mayam utaram nokchari makhataba pau pijari security force na tongan mofam dagi aina thingraba lal harup singe miyoi mari fare hari Manipur police control room na thadorok pawarol amagi matung inna security force na KSB PWZ ke miyoi ama Thobal district ke Sangwai police station ke manung jana leiba leirong 10 pitra dagi fare hari police ke pau amagi matung inna faraba miyoi adudi alangom Silas Singh jahi kun mapan laisang them thodam Mayai Lekai Lerak number 6 Takini Hari, Mui Adu Thobal district, Sen Kai with the Hakting and Jenabani Hari, Mongondagi, Magazine Galorina, .32 pistol ama, Maru Ahom, mobile phone amas, Amadi, SIM card Fakale Hari, Security Force na, Aina Tinkrable Lalhuru, KYKL Gimui ama, Hangang Police Station Gimanung Janaleba, Kawai Soy, 7 MR Get Manatagi, Fare Hari, Farabamui Adude, Ning Thousand Roman Singh, Elias Nanau, Jahi Kontramanga, Kaksing district, Pangal Tabi Makalekai Degini Hari, Mui Adu, Loop asigi anoba cadre recruitment tawada hakthengna chenabani mongondagi mobile phone ama fagale hairi security force na pasoi police station gi manung chana leiba khumbong bazar dage pambaina lusing ba UNLF ke miyoi ama far hairi faraba miyoi adudi oinam Rosen Singh jahikun moidangpong awang lekai digini haujikna new kaithen man bidagini hairi miyoi adu national highway 37 lambida tenba potai puba tata truck tage sen khaibida chenaba miyoi ni mongondagi sim card ahum galoina mobile phone handset ahum amade tata truck tage lahowa sel oina lupa lising ani ga changwa fagale hairi security force na RPF PLA ge miyoi amaso Thobal district ke Wangjing Sorokhaibam leraktage fare hairi faraba miyoi adudi Haikruzam Umakanta Singh Elias Uma jahi kuntaru Wangjing Sorokhaibam lekai degini hairi miyoi adu Thobal district sen khaibada hakthengna na chenabani haina police ke faw mana khangalakli Miyam gi sakhaw oiriba lambi sing chatpangam dana leiraga aikoi tumina leifam thokte miyam puna iho hogadavani haina MP Dr. Angom Sabimol akoi jamna lamdam sigi sakhaw oiriba lambi sing sahi ani hena irang sina maram oiraga chatpa fangdana leirakliba asida lamdam sigi miyamna tumina leifam thokte aikoi amata oina iho hogadavani haina Raja Sabha gi MP Dr. Angom Sabimol akoi jamna Novo Foundation Palace Compound Imphal na sinduna pangthokhiba Crisis Issues of Governance and Political Leadership team da pangthokhiba thoram amada phongdokre hairi ngasigi oiriba Manipur gi fibam ase hojik pa level lengak sina matam sana thinghautawagi ohelapani fataba ama semdoke hairabadi mangjawnana sem saduna karigi lehaudribano haina maral sirakli mahakna haikibada hojik Manipur gi oiriba fibam asida maitai kuki gi problem ta oina nainaduna leiri masi aikhogi lu tongda yawa problem nate amadi freedom of movement lehenbada IDP sing mayumda hanjin hanaba haibasina ahanba priority oigadabani mahakna makha taraduna haikibada ngasigi kunai asida ahongba kaya lakleba ase lengaki asoiba amanani politics haibasi bot lepadu khak ubasi chumde miyamni yengsinba amasu sangi miyamgi daitasu nathaiba chumde lengak ama haibasi hingnabagi chana pathap ama sembituna kunai adubu tangdu leitaba punsiron ama pibibani adubu lamdam sigi sahi ani helaba iram ase angam phudat naduna hatok naba lengak leitaba mapu pandaba amugum tauri amade chumnabagi democracy bu pamjaba miyoi amana mirep oirakpa matamda bot thadaba ngamhandaba fu chaibagi culture ama lakliba ase karamna no haina khanaba mathau tai haina MP Bimon akoi jamna phongdokhe Aroibada Maroiba Pau amuk hana pizari Security Force na miyoi ama international market lupa lakh kuntra tare longi moment oigadaba wahong matu kg sam gani funi thoiga konana fare hari
Pauzakop Guitena social media the Tamkiba Wafambo Yaning the Bafongtona RPI gi Ima Samaganifana FIR Ama Infal West ki SP that Vincent Cray. Security Force na Ching Amasong Tampaki Mafam Singda area domination amadi Tiba Humbagi Tabak Latana Chatari. Amadi Minister Rajiv Ranjan Singh na ngasi Tripura Kuala Town da Integrated Aqua Park amasana na bagidamak jatra hongani hairi. Hauzik oina mami TV ni sandok sabak Manipur pau lisinjare makata ba pau hidamak mijeng taduna laibiu.